Minister Susindrogi PA sakhangdabasina kidnap toukhre. KFNPD Minister Laksangthem Susindrogi PA ngasi khurai sajo lekai de leiba Babu Hotel mayadagi masakhangdaba miyosingna kidnap toukhre hairi. Pau sina hai ngasi ayuk pung 9:30 tarakpa aduwaida Minister Laksangthem Susindrogi PA Sarangthem Somorendro apokpa Sarangthem ikoibi leifam khurai sajo lekai chaithabi leirangna mahaki yumdagi lamlong romda haigalakpada Babu Hotel mapada hanagdagi gypsy gari da ngaiduna leiramba khulai pai miyoising adu Sarangthem Susindrona thorokpa gari adu khamlaba matung pharaga pukhibani hairi. Haujimaki oina mahakarigidama kanana phabano haiba khangba ngamdri hairi. Meeyam ki apambadi lan loisinabani. Kuki narco terrorist singna maitai da onsinduna landaragli si fana koire adubu lan se loisinaba India lengak amadi Manipur lengak na honari si karino haiba samamnaba ma phawi. Akhang ahi kaya na magi tongan ba mat kaya di phongdoknari adubu tabigadaba thabak oina tawbigadaba singdi akhang ahi singi wafam machet ama phawba tabidabagi mamitai. Thokliba lansida maitai misam kayagi yum kai kuki narco terrorist singna mai thadokhibadagi leifam leitabana mission oina relief camp kayada sangjafam lawduna leiri. Kuki narco terrorist singna lansigi hawrofam oiriba Surapchanpur yauna district manga di khudum chansinkre. District manga khudum chansinkraba matungda Jiribam district ta amuk kanna landaraktuna khudum chansinnaba honaragli. Masida Manipur lengakna kari karamba lan thengnanaba thaurang lokhatpage haibadu iu uba phangde. Haujik kuki narco terrorist singna faraba khusukhulai sizinaduna asuk kuina sahi ama makhai pharaba maitai singda landaragliba asida India lengakna lansi losingadabani haiduna ngaiduna leibagi mawong amada leiri. Thokliba lansida Manipur lengak karisu tawba yadanaba India lengakna Manipur lengaktigi sakti pumba lokthokpikhre. Masida Manipur lengakna India lengakta karisu haiba ngamdana leiri. Adubu Manipur lengakna tawbu tawge hairabadi lengak paibada yauriba Mantri MLA singna Prime Minister gi manakta satuna oiriba phibam asi ningthina khanganbaga loinana Manipur miyangi apamba thunghanbaga loinana Manipur kaiba yaroi haiduna taksinba mathau tai. Maduda India lengakna tabiraga tabire tabidraga tabidre amuktang di yenghanningi khongthang asi lokhatlaga miyangi apamba lansi loisinaba honasi. JDU gi MLA mangagi mathakta tharakhiba disqualification case gi hearing asi chathakhre. Janata Dal United JDU da MLA ama oina mai paklaba tungda BJP da join tawkhiba MLA mangagi mathakta tharakhiba disqualification case ngasi Manipur Legislative Assembly gi Speaker Tribunal ahanba oina hearing chathakhre. Mathangi hearing na sayol mari matungda chatharagani. Ngasi hearing chathakiba disqualification case ki MLA manga adudi Thangmaiban SC gi MLA Khumuksang Joy Kisan Tipaimuk SC gi MLA Ngursunung Sanate Jiribam SC gi MLA MD Absabuddin Wangkai SC gi MLA Thangjam Arun Kumar amadi Surapchanpur SC gi MLA LM Khoktene. Hairibe MLA manga asina constitution gi wangmada party amadagi MLA oina mai paklaba matungda party amada songsin khibagi dama Manipur Pradesh Congress Committee gi Vice President Hareswar Goswami na Englishing ani kunithoi gi October 23 da Speaker Tribunal da disqualification petition ama file tawkhibani. Petition tharakpagi matung ina case asi ahanba oina ngasi speaker na share lawduna Speaker Tribunal da hearing tawkhibani. Hiram asigi matang da petitioner gi councils oiriba advocate Bhupendra Ningombana Supreme Court ki ruling matung inadi disqualification case asi petition tawrokpa numitagi hauraga that ahum gi manung da paikhatkadabani adubu Manipur ki JDU MLA manga gi case asi matam thenglaba suthengna Speaker Tribunal da thabak lokhatpa haurakpa asi taramna oi haina phongdokhi.